Loyalam E-PAO tabi bakutima po Hidrong Susmitana namitangi pao pizari ahan bida maru headline. Siroi Lily Festival coverage tauba chatpa Paomee sing athingba pi kibuga mari lenana commission na Paomee singi statement Louba Houkhre. NIA na kuki luchingba gangintang gangte fakibagi mayokta moreda protest rally chatkre. Kuki Armed Group Single Shoe Agreement Renew Taudanaba Union Home Ministry da taksengkre. Siroi Lily Festival coverage tauba chatpa Paomee sing athingba pi kibaga mari lenana commission na Paomee singi statement Louba Houkhre. Mamang Thame Kunda Houkhre da pangthokiba manga suba state level Siroi Lily Festival hodopagi coverage tatpa Paomee sing na tongliba MST bus aduda Manipur thariba adu muthatrabadi chatpa yaroi haina athingba pikiba thodok aduga mari lenana semkhiba inquiry committee na ngasi thodok aduda hakthengna yaukhiba Paomee singi statement Louba Houkhre. Thokiba thodok aduga mari lenana amzu amasung EGM gi maikaidagi apunba mifam pangthoktuna thodok aduda chenariba mara leiraba army personnel sing adugi mathakta matik chaba dandi pigadabani haiba yauna tongan ba demand sing tanduna changsinkhiba khongjang adugi matung inna sarkar gi maikaidagi inquiry committee semduna thodok adugi matangda thijinba horakhibani. Loinana inquiry committee gi maiketigi thodok aduda yaukhiba Paomee gi statement pinaba samon toropagi matung ina ngasi ayu pung 13 dagi hauna secretariat south block ki conference hall da Paomee sing amamamta oina statement Louba Houkhre. Thodok aduga mangoinana officer committee gi officer sing haibadi Manipur Sarkar gi secretary commissioner home and Ashok Kumar amasung IT gi secretary TH Kiran Kumar na Paomee sing da briefing toraba matungda commissioner home and Ashok Kumar gi office chamber da Paomee sing adu tongan na gwal tabi thodok aduga mari lenena statement sing adu laukhibani. Committee gi maikedi gi Paomee sing na pikhiba statement sing adu ningthina record tawkhi. Gwal tabi thodok aduga mari lenana chenariba mari suba Mahar regiment ki personnel sing adugi mathaktasu inquiry committee gi maikedi gi statement sing laukhre. Committee gi maikedi mathau taba thabak sing adu loishilaba matung lakadoriba irai numit phawgi manungda sarkar da chap chaba report ama pikhatlaba yari hari. NIA na kuki luchingba khangintang gangte fakhibagi mayokta moreda protest rally chakre. State asida hojik thokliba kanglupki irang asiga mari lenana NIA na khamgintang gangte kauba miyoi amabu fakhibagi mayokta yaningdaba phongdoktuna amadi miyoi asi condition amata yauduna thadokadabani haina moreda lediba tongan ba kuki loop singna ngarang numityungba phong tharani thoidagi kokhiba pung kunmari gi total shutdown adugi khongjang manung ngasi ayuk pung 8 lom tabadagi peace protest rally amachakre. Loinana Technopol Kendragi MLA su oiriba Latpau Hapkip ki kuthangda memorandum amasu Manipur gi governor da khusenakre. Kuki Chief Association, Kuki Student Organization, More Youth Club, Hill Tribal Council, KWN HR, MB amasung Kuki Khangloi Lu Ampi More na punasinduna ayuk pung 8 lom tabadagi hauna Moregi Gangam Lentol dagi hauraga Moregi ADC complex power chakiba protest rally aduda Kuki Zo Kangluki miyoi kayana saruk yakhi. Loinana rally aduda saruk yakhiba singna Central Force ki maikedagi thokiba thodok aduga mari lenana atamnana kanglup amagi miyoi singbu phaba punbagi thawong chathaba yaningde fazin kiba khangginthang gangte condition amata yauduna thadokadabani aikhoi justice pami haibana chingba kholau kaya su laukhi. Rally aduna maram oiraga moreda leriba dukan sing yauna karwargi mafam kaya thonglonki. Panba yabadi NIA na fakiba kamgintang gangte moregi SDPO chingtham anan hatpaki case ta chenaba maru eba misakni. Kuki Armed Group Singa Su Agreement Renew Taudanaba Union Home Ministry da taksengkre. Manipur da operate toriba Kuki Armed Group Singa taunariba Su Agreement asi renew taudanaba Maitei Alliance ki maikedagi ngasi Union Home Minister Amit Shah da open letter thaduna khangankre.
Union Home Minister Amit Shahda thakiba open letter aduda haribana su agreement ki makhada operate tawriba kuki arm group singna pirriba khudong thiningai oiba akiba kaya asida central government ki maikedigi matik chaba action amata lokhataba asida nuaitaba phawi Hairiba group sing asina state asigi santi tangdu laitaba security free movement development effort amadi community progress yauna territorial integrity da khudong thiba kaya piraklabasu Hairiba sing asi kokhanaba central government ki maikedagi mathau taba thabak sing lokhate Handakta Bangladesh da kuki khulai paiba lalhalup ama oiriba KNF ki combat uniform lishing yankhai gi matakta fakhiba adu yamna nungnangningai ni Hariba potlam sing adu fakhiba asina North East region asida tangdulai taba phibam ama ohelakpa yai habedugi khudamni Houkhre chahi lisingani nipan gi kuki militant group sing asiga ceasefire agreement chathakhraba matungda loop sing asina terror gi oiba thawong kaya leptana chathari Central Security Force na hariba sing asida miyeng changlabasu kuki militant sing asina su ground rules sing thugaiduna terrorism gi oiba thawong kaya chathari Kuki militant group sing asina Manipur gi territorial integrity da hakthenana akiba kaya piri Mi hatpa kidnap tauba nam haduna sel khaiba asok apan nanghanba ambush tauba Mia marakta khulai puduna chatpa tax khungatpa security force yauna attack group sing amasung miyam da attack taubagi thawong sing shu leptana chathari Loop sing asigi cadre sing asina lanai oina natraga group oina ahenba khuchu khulai sing yauna military equipment sing leiba yauna recruitment gi thabak shu leptana chathari Loinana makhoi gi oiba sovereign government ama run taunaba honari Makhoi gi memorial sing saba fira chingkhatpa arm cadre sing adugi parade pangthokpa khulai yauraga amasung yaudana uniform da chathok chasin tauba yauna makhoina apamba mafam sing da operate tauri Loinana state ki development activities sing yauna atai hiram kaya da aid apan kaya piri Manipur da leriba kuki group sing asi Myanmar gi militant group sing ga yamna nakshinaba amasung mapan gi oiba mateng kaya phangli Ain kaina border lanthok lansin tawduna drug lalon basing thawong kaya su chathai Makhoina chathariba ka henba thawong sing asina maram oiraga Manipur government ki maikedagi haukiba chahi lisingani kulhumjoi gi March thada kuki arm group aniga leinaramba su adu chanara roi haina lokthokrabani Loinana kuki arm group sing asi Manipur da chathariba hingsa gi thodok kaya asina maram oiraga ing lisingani kunmari gi January da su extend tawdana ba center na recommendation thakiba su leire Masiga loinana Maitai Alliance ki maikai su ing lisingani kunmari gi February kunda kuki arm group sing asiga makhatana su sign taunadana ba memorandum submit tawba lekhrei Hairiba sing asina maram oiraga union government na lebak asigi constitution ngakna amadi national security protect tawba yauna makhatana kuki arm group sing asiga su agreement asi renew tawdana ba taksili hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Mamiroi IP khabana miyamda lale ngakpiyu haizarakli Haizingpot nameta nupi mayumda changduna kekakpa yauna lamdam asigi nat amadi chanabigi wangmada chatakiba thawong sheng adu wakhal thenbadagi chatakibani miyamna ngakpiyu haina Manipuri film Mamiroi IP khabana phongdorakli Langol Delaiba wa Maitai Organization ki General Headquarter da pangthokiba paugi mifam amada IP khabana wafam asi phongdoladuna makhatana haikibada isu asigi matangda miyamna social media da fazadaba ohai wata kaya phongdokiba aduna maram oiraga pokning wakhal fataba ngamdabadagi mahakna haikibasing adu miyamna ngakpiyu Miyamna luhong khongdongba amadi atai thabak thoram singda lamdam asigi chana kanglon ngakna chaminasi kakchingi chanabigi matangda social media da mahakna phongdokhiba wafam sing adu asawbana maram oiraga haigadaba wahai shingi mahutta hairoidaba wa oina haidokhibani Haizingpot numit luhongadaba nupa aduna luhongadaba nupi adugi mayumda chatpasi kakchingi chanabini haina mahakna haikibadu nupi mayumga naknana leiba ayum amada chalaga unaba chanei haigadabani Khangdabadagi aran ahosoi kaya ngangkiba adu amasung chanabigi wangwada chatakhiba thawong adugi damakta miyamda lale haizari madugi damak miyamna ngakpiyu haina su phongdokhi Pakistan ki terrorist Jaish-e-Mohammed Myanmar da operate tawrakpadagi India ki security da chawna nungnangba leire Bangladesh da based tawba terrorist group ama oiriba Jaish-e-Mohammed ki kangbu sing Bangladesh yauna yumthangnariba Myanmar da operate tawrakpana India ki regional security amasung national security da chawna akiba pire
एजेंसी रिपोर्टना हारिबना टेररिस्ट ग्रुप असना म्यांमार की फाइटरसिंग पाकिस्तान की बालाकोट आर्म ट्रेनिंग चिंबा पीबगी थबक चथरी लोइनना मफम अदुदा ट्रेनिंग लौरुरबा फाइटरसिंग अदु डेजिग्नेटेड कमांडर अमगी मखादा म्यांमार लाक्तुना ऑपरेट तौरगा मिलिटरी जुंटा की मथक्ता लाल चथरी जायस ई मोहम्मद की कांगबू सिंह असिना म्यांमार की मुजाहिदीन चिंगबू सपोर्ट तौबा ओइना लुपा लाख निफुनिथोय की फंड सिंह पीरी टेररिस्ट आउटफिट असिना म्यांमार की रोहिंग्या यूथ कया अमबू नेटवर्क असिदा रिक्रूट तौबगी थबक चथरी पाकिस्तान की टेरर आउटफिट असी इंग लिसिंग अनि शुबना अमदा इंडिया की पार्लियामेंट अटैक तौखिबा यावना इंग लिसिंग अनि तरा तरुक्ता पठानकोट एयरबेस अटैक तौबा अमसुंग इंग लिसिंग अनि तरा मपंदा पुलवामा टेरर अटैक चथखिबा थवोंगसिंगदा हकथेंगना चेनरिबा कांगुनी हारिबा टेरर आउटफिट असी तालिबान अल कायदा अमसुंग लश्कर ई टोयबन चिंगबा जिहादी ग्रुप सिंगसु अनकपा मरी लेनै म्यांमार जायस ई मोहम्मद की कांगबू ऑपरेट तौरपा असिना इंडिया की ईस्टर्न बॉर्डर सिक्योरिटी चाउना अकीबा अमा ओइरगली इंडिया अमसुंग म्यांमार अनी की लोनरिबा सरुक असी हौजिक तंग तादबा फिबम अमदा मायोनरी बॉर्डर की सरुक सिंह असी निंगथिना फेंसिंग खाबसु लोइद्री मसिना मरम ओइरगा म्यांमार की टेररिस्ट ग्रुप असी की कांगबू सिंह इंडिया दा चंगसिलकपा याबगी ओइथोपा कया लेरी म्यांमार हौजिक ओइरिबा खुदोंग थिनिंगाई ओइरिबा फिबम असिदा टेरर ग्रुप असिना मागी मसा मरिंग सिंह इंडिया की नॉर्थ ईस्ट स्टेट सिंह दा संदोपा हाइबसी अरुबा अमनते पाकिस्तानी माइकेदगिसु हानदगी हौना नॉर्थ ईस्ट की रिवेल सिंह दा मतेंग पांगदुना लागली मरमदुना करिगुंबा रेबेल ग्रुप असिना नॉर्थ ईस्ट की एरिया दा एक्टिव खलकपा तारबदी इंडिया की सिक्योरिटी दा यामना अकीबा अमा लाकनी हाइरी बीजेपी मणिपुर प्रदेश के प्रेसिडेंट सरदा दिल्ली दा चटख्रे बीजेपी मणिपुर प्रदेश के प्रेसिडेंट की थौपुरीबी ए सरदा ngarang दिल्ली की दमक इम्फाल थादोखरे हारी ए सरदा की दिल्ली की खुंचत असिगी चपचाबा मरम हौजिक फाउगी ओइनदी खंगमंगमद्री पाउचे असिना थाजबा याबा मफमदगी फंगबा पाउगी सोर्स अमगी मतुंग इन्नदी हौजिक स्टेट असिदा अनोबा लेंगाक अमा सेमनबा लुचिंगबा अमा खनबा ngamdana लेरिबा असिगी मतंगदा बीजेपी की सेंटर की लुचिंगबा सिंगा उनदुना वरी साननबा चटपा ओइरंबा याय हरी अतोपा पाउगी सोर्स अमगी मतुंग इन्नदी ए सरदाना बीजेपी की नेशनल प्रेसिडेंट जेपी नड्डागा उनदुना बीजेपी मणिपुर प्रदेश की एमएलए सिंगी अपाम्बा सिंह खंगहनबा दिल्लीदा पाइसिनखिबा ओइरंबसु याय हरी अदुम ओइनमक ngarang नुमिदांग फावबदा ए सरदाना सेंटर की बीजेपी की लुचिंगबा सिंह उनखिबा लेट्री हरी निंसिंगबा याबदी ममांग थागी कुंट्रा माथोइदा बीजेपी की एमएलए सिंगना ए सरदागा थंबा संगलेंदा उनदुना अनोबा लेंगाक अमा सेमनबा होनबदा प्रेसिडेंट अमा ओइबगी लोफम थोपा थौदांग अदु लौबियु हाइना तक्सिनखिबा लेख्रबनी चेरक असिदा ngasi नोंगमनिनी की ममांगदा बीजेपी की मणिपुर की एमएलए अनीना सेंटर की मिनिस्टर खरगा उनदुना वरी सानखिबा लेरे हरी अदुबु मदुगी चपचाबा मरमदी हौजिक फावबा खंगमंगमद्री इंडिया की कोविड-19 की केस 5,000 हेनख्रे दिल्ली बेंगल अमसुंग केरलाना ख्वाइदगी चैथेंग फंगली इंडिया दा हौकिबा था खर असिदा कोविड-19 की केस असी लेप्तना हेंगलकपना हौजिक फावबदा कोविड की अपुनबा केस असी पुना 5,000 गा चट्रे 85 यौरे केरला बेंगल अमसुंग दिल्ली दना लाइचत असी संदोपगी चांग तपना हेंगलकली महाराष्ट्र दा नौना कोविड की केस 113 थेंगनखिबगा लोइनना हौकिबा जनवरी दगी हौजिक फावबदा पुना केस 1,063 सूरे स्टेट असिदा ngarang कोविड ना नौना मियोय अमा सिखिबगा लोइनना पुना हौजिक फावबदा स्टेट अदुदा कोविड ना सिखिबा मसिंग 19 सूरे हौकिबा पुंग कुनमरी असिगी मनुंगदा वेस्ट बेंगल दा नौना केस 59 थेंगनखिबगा लोइनना हौजिक स्टेट अदुदा कोविड की एक्टिव केस 493 लेरी मियोय अमना सिखरे दिल्ली दना नौना कोविड की केस 19 थेंगनखिबगा लोइनना हौजिक फावबदा कोविड की केस 492 सूरे मियोय 3 सिखरे चंडीगढ़ दना कोविड की केस 50 नौना थेंगनरे हरियाणा दना 19 थेंगनरे हरी अदुगा हौकिबा पुंग कुनमरी असिगे मनुंगदना केरलादा नौना केस 192 गुजरातना 103 वेस्ट बेंगलदना 59 अमसुंग दिल्लीदा 63 थेंगनखि ऑफिशियल स्टेटमेंट अमना हरिबना हौजिक फावबदा थेंगनरिबा कोविड की केसिंग असी अयामबना माइल ओइबा ngakतनी मयुमदा लोइना मैनेज तौबा याबा ngakतनी रिपोर्ट असिना मखाताना हरिबना हौजिक फावबदा केरलादा कोविड की केस असी पुन्ना 1,503 सूरे गुजरातना 333 सूरे कोविड की केस लेप्तना हेंगलकलिबा असिगी येंगलगा हरिबा स्टेटसिंग असिदा फैसिलिटी लेवल
ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤꯗꯃꯛ ꯃꯣꯛ ꯗ꯭ꯔꯤꯜꯅꯆꯤꯡꯕ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯗ ꯑꯣꯛꯁꯤꯖꯦꯟ, ꯑꯥꯏꯁꯣꯂꯦꯁꯟ ꯕꯦꯗ, ꯚꯦꯟꯇꯤꯂꯦꯇꯔ ꯑꯃꯁꯨꯡ ꯇꯉꯥꯏꯐꯗꯕ ꯃꯦꯗꯤꯁꯤꯟꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯀꯣꯚꯔꯦꯖ ꯇꯧꯕ ꯆꯠꯄ ꯄꯥꯎꯃꯤꯁꯤꯡ ꯑꯊꯤꯡꯕ ꯄꯤꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯃꯤꯁꯟꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯕ ꯍꯧꯈ꯭ꯔꯦ꯫ NIAꯅ ꯀꯨꯀꯤ ꯂꯨꯆꯤꯡꯕ ꯈꯝꯒꯤꯟꯇꯪ ꯒꯥꯡꯇꯦ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯣꯔꯦꯗ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯔꯤꯅ꯭ꯌꯨ ꯇꯧꯗꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫